ꯑꯧ ꯄꯥꯕꯨꯡ ꯅꯣꯏꯕꯨ ꯆꯥꯛ ꯆꯥꯅꯔꯕ꯭ꯔꯣ? ꯑꯩꯈꯣꯏꯕꯨꯗꯤ ꯆꯥꯔꯦ ꯄꯥꯕꯨꯡ ꯏꯃꯥꯗꯤ ꯆꯥꯗ꯭ꯔꯤ ꯅꯃꯥꯗꯣ ꯉꯥꯏꯕꯗ ꯋꯥꯔꯝꯃꯅꯤ. ꯏꯄꯥ ꯂꯥꯛꯑꯦ ꯍꯥꯏꯌꯣ. ꯊꯝꯃꯣ. ꯑꯧ ꯍꯣꯏ ꯌꯥꯔꯦꯅꯦ ꯍꯌꯦꯡ ꯎꯅꯔꯁꯦ ꯍꯥꯏꯕ ꯅꯠꯇ꯭ꯔꯣ ꯒꯨꯗ ꯅꯥꯏꯠ ꯑꯁ ꯀꯩꯒꯤꯅꯣ ꯅꯪꯅ ꯑꯩ ꯎꯔ ꯈꯪꯉꯤꯗꯤ? ꯅꯪ ꯇꯨꯃꯤꯟꯅ ꯂꯦꯞ ꯂꯩꯔꯝꯕꯗꯨꯗ ꯈꯪ ꯇꯥꯕꯅꯤ ꯀꯩꯅꯣ. ꯀꯅꯥꯒꯅꯣ ꯐꯣꯟ ꯇꯧꯅꯩꯗꯣ? ꯍꯣꯇꯦꯜꯒꯤ ꯅꯨꯄꯤ ꯃꯆꯥꯗꯨꯒꯅꯦ. VIP ꯂꯥꯛꯀꯗ꯭ꯔꯥꯅ ꯍꯪꯉꯝꯕꯅꯦ. ꯍꯣꯔꯦꯟ ꯍꯪꯉꯁꯨ ꯌꯥꯕ ꯋꯥꯗꯨꯅ ꯍꯧꯖꯤꯛ ꯍꯪꯉꯤꯗꯤ ꯀꯩꯒꯤ? ꯆꯨꯝꯅ ꯁꯨꯝ ꯍꯪꯕꯅꯤ ꯀꯩꯅꯣ. ꯆꯨꯝꯅ ꯍꯪꯕ ꯌꯥꯔꯣꯏ. ꯋꯥꯔꯤ ꯁꯥꯟꯅꯕꯗ ꯀꯩꯒꯤꯅꯣ ꯅꯪꯅ ꯒꯨꯗ ꯅꯥꯏꯠꯀ ꯍꯥꯏꯔꯤꯁꯤꯅ ꯑꯌꯨꯛꯁꯤꯗ? ꯑꯗꯨꯒ ꯐꯣꯟꯗꯒ ꯆꯨꯞꯁꯜꯂꯤꯗꯨꯅ ꯀꯩꯒꯤ? ꯑꯁ ꯆꯨꯞꯇꯦ. ꯁꯨꯝ ꯐꯥꯒꯤ ꯇꯧꯕꯅꯦꯕ. ꯐꯣꯟꯗꯣ ꯄꯤꯔꯣ ꯀꯗꯥꯏ? ꯑꯁ ꯌꯥꯔꯣꯏꯗ. ꯄꯤꯔꯣ ꯐꯣꯟꯗꯣ. ꯌꯥꯔꯣꯏꯕ. ꯃꯉꯣꯟꯗꯒ ꯍꯥꯏꯔꯨꯅꯨ ꯆꯩꯔꯨꯅꯨꯀꯣ. ꯍꯦ ꯌꯨ ꯅꯪ ꯀꯅꯥꯅꯣ? ꯍꯥ? ꯏꯕꯦꯝꯃ ꯀꯩꯅꯣꯅꯦ ꯍꯦ? ꯄꯥꯕꯨꯡ. ꯌꯥꯔꯦ. ꯅꯝꯕꯔ ꯑꯣꯟꯅꯈ꯭ꯔ ꯃꯥꯜꯂꯦ. ꯌꯥꯔꯦ. ꯊꯝꯃꯣ. ꯄꯥꯕꯨꯡꯒ ꯋꯥꯔꯤ ꯁꯥꯟꯅꯔꯒ ꯅꯨꯄꯤꯒ ꯋꯥꯔꯤ ꯁꯥꯟꯅꯕ ꯁꯥꯏꯗꯣ ꯀꯩꯒꯤꯅꯣ? ꯉꯥꯏꯈꯣ. ꯅꯉꯣꯟꯗ ꯁꯨꯝ ꯂꯩꯔꯦ ꯇꯧꯔꯦ. ꯑꯗꯨꯗ ꯑꯗꯨꯝ ꯁꯦꯔꯤꯌꯁ ꯑꯣꯏꯔꯤꯗꯨ ꯀꯩꯒꯤꯅꯣ? ꯁꯤꯔꯤꯌꯁ ꯑꯣꯏꯗ꯭ꯔꯗꯤ ꯀꯩꯅꯣ? ꯅꯪ ꯅꯨꯄꯤꯗꯨꯒ ꯏꯔꯥꯡ ꯇꯧꯅꯩ ꯈꯪꯕ꯭ꯔꯥ? ꯑꯁ ꯑꯗꯨꯗꯤ ꯇꯧꯗꯦ. ꯅꯨꯄꯤꯗꯨꯁꯨ ꯅꯉꯣꯟꯗ ꯃꯤꯠꯌꯦꯡ ꯑꯃ ꯆꯨꯝꯗꯦ. ꯌꯥꯔꯤꯁꯦ ꯇꯣꯛꯁꯤꯁꯦ. ꯇꯣꯛꯄ ꯌꯥꯔꯣꯏꯌꯦ. ꯍꯌꯦꯡ ꯍꯦꯟꯖꯜꯂꯛꯑꯗꯤ ꯀꯝꯗꯧꯅꯤ? ꯍꯦꯟꯖꯤꯜꯂꯛꯑꯒ ꯇꯉꯥꯏ ꯐꯗ꯭ꯔꯗꯤ ꯂꯧ ꯇꯥꯔꯦꯅ. ꯑꯣ ꯐꯔꯦ. ꯅꯪ ꯅꯨꯄꯤꯗꯣ ꯂꯧꯔꯒꯅꯦ ꯌꯨꯝꯁꯤꯗ ꯅꯨꯡꯉꯥꯏ ꯂꯩꯍꯧꯔꯣ. ꯑꯩ ꯅꯪ ꯅꯅꯥꯛꯇ ꯑꯃꯨꯛ ꯍꯟ ꯆꯪꯉꯣꯏ. ꯉꯥꯏꯈꯣꯕ. ꯉꯥꯏꯕꯒ ꯑꯝꯇ ꯌꯥꯔꯣꯏ. ꯑꯝꯇ ꯉꯥꯏꯈꯣꯕ. ꯑꯣ ꯅꯪ ꯃꯤꯅꯤꯠ ꯑꯅꯤ ꯃꯅꯨꯡꯗ ꯆꯪꯉꯛꯇ꯭ꯔꯗꯤꯅꯦ ꯅꯪ ꯉꯝꯖꯔꯣꯏ. ꯑꯩ ꯍꯥꯏꯁꯤꯅꯤꯀꯣ ꯃꯤꯅꯤꯠ ꯑꯅꯤ. ꯃꯣꯏꯒꯤ ꯃꯤꯇꯤꯡꯁꯤꯁꯨꯅꯦ ꯃꯇꯥꯡ ꯆꯥꯈꯤꯗ꯭ꯔ ꯄꯣꯠꯅꯤ. ꯂꯥꯛꯑꯒꯅꯦ ꯆꯥꯛꯁꯦ ꯁꯠ ꯆꯥꯊꯣꯛꯇꯕ. ꯇꯥꯃꯣ ꯀꯩꯗꯧꯔꯒꯦ? ꯇꯥꯃꯣ ꯀꯩꯗꯧꯔꯒꯦ? ꯇꯥꯃꯣ ꯍꯨꯊꯧꯏ ꯃꯥꯜꯂꯦ. ꯏꯃꯥ. ꯀꯩꯗꯧꯔꯒꯦꯅꯦ? ꯑꯩꯈꯣꯏ ꯇꯥꯃꯣꯗꯣ ꯍꯨꯊꯧꯔꯦ. ꯀꯩꯗꯧꯔꯒꯦꯕꯣ? ꯑꯩꯅꯦ ꯃꯤꯍꯨꯟ ꯊꯧꯅꯒꯁꯤ ꯌꯥꯎꯗ꯭ꯔꯦꯅ ꯇꯧꯔꯤꯁꯤꯕꯣ. ꯀꯃꯥꯏꯅ ꯇꯧꯅꯣꯒꯦ? ꯃꯤꯍꯨꯟ ꯊꯧꯅꯒꯁꯤ ꯌꯥꯎꯗ꯭ꯔꯦꯅ ꯇꯧꯔꯤꯁꯤꯕꯣ. ꯀꯩꯗꯧꯔꯦꯕ? ꯀꯩꯅꯣ ꯇꯧꯔꯤꯁꯤꯅ? ꯀꯩꯗꯧꯕ ꯌꯥꯎꯔꯒꯦ ꯏꯃꯥ? ꯃꯁꯤ ꯅꯨꯄꯤꯁꯤ ꯉꯥꯎꯔꯒ ꯆꯠꯇꯣꯏꯔꯥ ꯀꯩꯅꯣꯝ ꯇꯧꯔꯦꯃꯤ. ꯅꯪ ꯉꯥꯎꯔ ꯆꯠꯇꯧꯔꯝꯅꯤꯀꯣ. ꯑꯩꯗꯤ ꯃꯤꯍꯨꯟ ꯊꯧꯅꯒꯁꯤ ꯌꯧꯅ ꯆꯦꯟꯈ꯭ꯔꯦꯃꯤ. ꯈꯜꯂꯨꯔꯦꯃꯤ. ꯀꯩꯁꯨ ꯇꯧꯗꯦ. ꯃꯁꯤ ꯉꯥꯎꯗꯣꯏꯔꯥ ꯐꯩꯗꯣꯏꯔꯥ ꯀꯩꯅꯣꯝ ꯇꯧꯏꯗ ꯃꯁꯤ. ꯃꯤꯍꯨꯟꯒꯁꯤ ꯌꯧꯔꯦꯃꯤ. ꯀꯔꯤ ꯉꯥꯎꯅꯣ ꯈꯪꯗꯦ. ꯐꯥꯒꯤꯁꯦ ꯑꯗꯨꯃꯥꯏꯅ ꯇꯧꯕ ꯍꯧꯅꯕ꯭ꯔꯣ? ꯂꯥꯛꯂꯦ. ꯑꯝꯇ ꯉꯥꯏꯈꯣ ꯅꯣꯏꯕꯣ. ꯁꯤ ꯊꯣꯡꯕꯗꯤ ꯅꯥꯅꯤꯀꯣ. ꯅꯥꯅꯤꯀꯣ.
뭐? 그래도 소이겠네. 그래서 또 뭐? 썩더라. 너에게 꿈이 야오라이고 시범 나범 강한 뭐해?